Sifong Kiba Tuan Manipuri Sifong Sindigi Maruevi Ipau Tamzigi Ahanbada Ireba Poxi Lokosarga Drug Lalonbani Chingnaba Taragamanga Lanmina hatkhre Thailand Awang Pok Tangba Myanmarga Loinaba Umangi Sharama the Lanmina drug Lalonbani Hana Chingnaba Singa no make up nakre Mananganda Cow Podun Lakiba Mui Kangu Ama Lanmina Tingnabadi Makoibu Kamna Baiki Adubo Mui Singadun Lepeki Muhuta no make up Shilaki Haina Thailand Awang Tangam Kagi province da security ki SARS Puriba military unit Pa Muang task force na Fondoraki Nakala Nigimarata no make up Nakiba the minute Tararamogani Haina agency to Spanki Ngara numidang wairam deki hauna thokriba outdoor aduda lanmi amata aso apan nangba lekidi adubu drug Lalonbani haina Chingnaba tai singbu thi humbagi thabuk sataki ngasi ayukta Lanmina mafam adu sangsinduna Chiangwai province ki Pheng district yaubu matamna drug Lalonbani Chingnaba taraga manga sidunu lerama thenaki makoi manaktagi khaw kunga mapanda crystal methamphetamine haiba polam sing yaronki hairiba miyoi singaduna Myanmar romdagi Thailand lomda methamphetamine pushlakri bra haibigi matangna thijin humjin bagi thabak sathari drug Lalonbani Chingnaba sing aduna lakiba lambi edu Thailand da drug sing lona pushlakna bagi route ama oidibani mafam adudagi phangkiba crystals methamphetamines adu kayam yamagi haibidi phongdorakide amasum task force na su Chingnaba miyoi sing nanthokibra haibigi matangna wafam amata palakide hainsu paus na palakli Makasa tarak po na to papa na Jewish cookies in Kanglup sing is the list the gilak na ba hot na nabagwarep laure WMO cookies in singasi masana masabu Jewish ni haina claim tawzabaga loina na Israel government su ayabapi rabani maramaduna Jewish cookies in Kanglubasi Indian Constitution gi schedule trap ki list the gilak na ba hot na badala khot pe aba thabuk sing lokon abu warep laure haina World Mighty Council WMC chairman Hakruzum Nabasiam Thadorakpa Serolamana Haidi Serola Sina Makatana Haidi Bana Manipur si Angan Mamatamdigi Leraklava Ariba Leva Amani Lamdamasi the Ladiba Maitayamasum Naga Purup Singasi Mamangai Digi Leraklava Asingba Yelhomi Singni Loinana English Singamaga Samapan Nipugamapan Manipur India gi Saru Amo Ohiba Matamaduda Indian Constitution Mamangai Digi Leraklava Asingwa Yelhomi Sing Indian Constitution ki schedule manga haibadi schedule trap ki provision ki matung sana Constitution ki oiba lainga piki adumapo implement tawda asaw asweb kya yaukre lamnamasi ki asingmo yelhomi ani schedule trap ki provision da salana bagi mahutta constitutional authority na Burma gi sangsilakpa mitop sing oina hapsin kibani cookie sin haina khangnaba migrant sing asi relative oina masing yamlaba miyam gi asoba khanglaba mane makoi singasi makoi goina Burma junta dissolve ki parliament sin state amadi saizangi mihut oiba member sing lei kanglubasi makoi masagi maramdam Burma natana India amaso Bangladesh sandok lima masing yamlaba kanglup singni makoi gi population asi malem pumbada laidiba state asigi yelhomi mitai amadi nagagi apun masing dagi phawba helamba yai haujiksu cookie sin mayamasi Manipur lona sangsilakpa leptri loinana cookie kanglubasina Ziliang haina khangnaba makoi gi homeland ama semgana bohari atopa mana makoi masana masabu Jewish ni haina claim tawri Israel government su makoi bu ayaba pikre amadi makoi bu lokshili loina makoi kharadi masagi federal oiriba Israel da sanakhiba su yawre sauna khudong thiningai oiriba di Jewish cookie sin kanglubasi gi khulai paiba lup singasi kanglubasi na India da makoi masagi oiba ningtam state na tanabagi hak adu India government amasu Manipur government piri center amadi state animakna Jewish cookie sin arm group amadi India government amasu Manipur sarkar gi marakta shu haina khangnaba tripartite agreement ama sign tawnana thausil yatuna ikaininga oiba thausil kya sa tharibasi nungaitaba phawi maramaduna Jewish cookie sin kanglup singasi Indian Constitution ki ST list ki dakthona ba hona badala khot pe ya ba thabak sing lakhona ba warep laure haide su pausin makata na fongdorakli makasa tarak poina to papa mana BJP na Muslim nupa singna nupi lon bigi mayuk talai himanta asang vice minister Himanta Biswa Sharma nga sima ki party na Muslim community ki nupa singna nupi yamna lon basi ki mayuk talai haina fongdokre opposition na ladiba Congress na hai sumnagi political ki oiba warul oina thokgi mutta government na ain ama semduna Muslim nupa sing hanagi nupi sing khaina batawdana kyara khana luhong bi ayaba pi dibasi tingadabani
Maning tamlava India nupa mana nupi ahumari hanagi edu khainaba tawdana luhongbagi hak adu piruitabani masigi 6 masi hongdokpa aikhoi pame hen minister sina suhai khiyadi makasa tarak poina to papa mana Iran da anti hijab ki mayuk satakiba protesta parliamentary officer ama suon kibagi protester ama heng tawduna hatkhre hadi hokiba September thadagi Iran anti hijab road sienaba protester ama Iran government ahan boina heng tawdun hatkhre protester aduna ihau manung aduda parliamentary officer ama suon khibaga mari leinana makpu myamang heng tawdun hatkibani news agency Mizan on online ski report matung inadi Iran government heng tawdun hatkraba protester adugi maming Mohsen Shekari kawi ishorgi mayakta khongjang sangsinduna Basis parliamentary force ki member ama hokiba September kunga mangada Tehran thangna yanduna suon kibaga mari leinana jail da conviction piraba matungda heng tawduna hatkibani thawdo aduga mari leinana Iran gi kona hokiba November amada satakiba trial court Shekari society gi security da akaiba thon madanatana parliamentary officer du atamnana thangna yanduna suon kiba amasum ishor gi mayukta yekna ba oina thabak tawi haibagi damakta mara leiri haina confirm sa tawkrabani Court ki verdict adugi mayokta Sakari na hokiba November kunda Revolution Court appeal tawki adumapo Revolution Court asina Sakari si hokiba September kunga mangada Tehran gi Satar Khan Street ta protest aduna parliamentary force ki volunteer ama atamnana thangna yan kibagi damakta mara leire haina lakhuki loinana court ki order matungina Sakari hokiba sogol sunumi ki ayukta phangsi tawduna hatkibani haidi panba yabadi Hokiba September thada sai kungani thoirom suraba Mahasa Amini kawi inupi ama niyam khaina hijab upagidama modality police na pharaba matung custody da laikidaba thawdo kamari leinana Iran gi tuan city samag humfuda akan bi hausa tharakhibani protest adugi manungda Shekari na parliamentary officer ama aso apanangan khibagidama jail da convict spiraba matungda makhatana revolution court na shibagi dandiedu pikibani sohide Norway the based of Iran gi human rights director Mohammed Amini Mogadamna thawdu adu yamna kan yening da phongdokre Masa Amini custody da laikhidraba matung haujuk phawbada Iran gi judiciary na miyoi taraga matu shibigi dandi pikre Iran gi revolution ko na Shekari shibigi dandi pikiba sina malem goina akan reaction kya soidana lakani Shekari si loge ba processing ningthina sathadana shibigi dandi du pikibani Marasida Iran gi former president Mohammed Khatami na haujuk ladibi Iran government ta protesters singi mathakta hena akan badandi pina pataksin khreso haide hokiba sai English ngama samapan yangkai ga humdoida Shah Mohammad Reza Pahlavi regime gi makhada Iranian police na university gi mahiru ehum hatkiba duga mari leinana December 3 pangtokiba students day mangoinana Iran gi former president na sina wapam masi phongdokibani Iran gi masak naiba lusingba kayanasu protesters singi mathakta akan badandi pina pataksinkhre masak naiba Iranian Sunni cleric Abdul Hamid Ismail Zahilna leba dugi judiciary da jail laidiba nupi sinda ka hen ma thong sa thariba singi mathakta investigation tawduna senariba sing dandi pinaba dabi tawkre hain spouse na makhatana phongdorakli hausko yanti myam pau si sumatang se lusinjarage ama sumyam pun anoba update ngamina se